Punapuk Rumjari, Hauzik Nagalengi, politics ta Achauba Hongbama, Lak Laviari, Maramdi, India ga Menga, Zaike Hadagi, Ceasefire Amadi, Framework Agreement Pauba, Sign Tonaduna, Lairiba, Nagasingi Kwaidigi, Lirabamadi, most influential insurgent group Amoriba, NSCN-IM gi Marakta, Mot Manartabana, Hauzik, Machet Tarakpagi, Mami Uba Fangli. Recently, NSCN-IM gi founding leader, Isak Swu gi Machanupana, NSCN-IM dagi Toktuna, Atopa, Fraction Nama, Semgadori Habagi, Paulere, Sida Sunatana, Hauzik Makoigi, Myanmar-based Naga senior members ingi group tasu Punsin Krehari, Loinana, Mafam Adudagi, India gi Mayokta insurgency promote Taugadori, Lan Hagadori, Greater Nagalim Gidamakta. Aduna Masi, India gi Wainadi in future, Yamna Soba security gi concern ama Wairakpayaribani. Ngasigi episode asi hena gyan tanaba NSCN form tokibagi internet or public domain da fangba samlappa history hana yingsi Indian subcontinent asi British ki loilam makha da leiringai matam haidi British India gi matam hojiki oiriba country India asi form tawdringai habatare hana Naga community asi makoi gi administration asi makoi gi local custom gi matungina makoi masana chalairami adubu 19th century da makoi su British ki rule makha da laiki aduna Second World War gi matamda Naga community British ki mateng pangduna lan yauki. Masi matungda 1946 ta British nasu Naga National Council establish tawda mateng pangki. Maduda point mapan yauba agreement ama Assam gi governor ga sign tawbaga loinana makoi gi territory da makoi masana control tawbada yanaduna aduga NNC gi maroiba AMD separate country oina Nagaland sembani. Adubu Indiana ningka tamba fanglawa matung Mountbatten gi plan India da apply tawki masina multiple dominant create awya kide Bharat subnagi ani khakta thokna khaidokadabani amana Pakistan aduga amana India haina asigumba condition asina anyhow tawduna hariba region asisu India gi part saruk ama oiki masina NNC da yamna nungai taba achoba problem ama oiki asumna 14 August 1947 da NNC na makhoi gi oiba Naga Independence Day haina lauthoki masigi matung 1950 dagi NNC khulai paiduna India gi mayokta lan hoba horaki separate country amagi demand ga loinana insurgent activities sing tapna promote over horki loinana Naga National Council hen popular oirakpa chawthorokna makhoi gi influence su hengalaki 1952 fawda makhoi Naga Federal Government NFG Naga Federal Army asina chingba sengolaki 1957 fawda Nagaland Assam gi manungda leramki Naga Hills saina adubu mapung phaba state ama oirakebadi December 1st 1963 dagini asumna sahi kullom Naga National Council makhoi gi insurgency activity India gi mayokta chathaduna laki Nagaland gi area pumbada adubu 1975 ta India government da achauba breakthrough ama fangbangamki Shillong Accord ki khuthangda Naga National Council na khalami makoina fight tawriba Indian Armed Forces singi mayokta guerrilla warfare tawbasina di ka hena kanaba result fangbangamloi aduna makoi government of India ga peace agreement ama sign tawnaduna kulai thadaki adubu Naga National Council gi lusingba leader khara amadi hariba peace accord asi yaninglamde ekhoi peace accord asi yabangamloi masina te ekhoi pandamdi aduna makhatana lan hokigani insurgent activity makhatana adumak chathakigani haina masina maram oiraga makoi NNC degi tokhai taduna tonganba separatist or insurgent organization ama January 1980 da National Socialist Council of Nagaland NSCN haina thonduna semki masi maroiba leader singna Isak Swu Muivah amadi SS Khaplang oiki nakalamada NNC Shillong Accord sign tauki santi gi maikeda khong thangjinba hoki aduga amaromdana NSCN makoigi insurgent activity makhatana chathaduna lakhi adubu NSCN gi leaders singi marakta India ga peace talk tawba tawdabagi matangda mod khenaba chawna yorokpana 30 April 1988 ta group asi split tawduna fraction ani thoki amana NSCN-IM Isak Swu amadi Muivah na lead tawba aduga amana NSCN ke SS Khaplang na lead tawki asumna NSCN-IM insurgent activity yamna akanba mongda Indian Armed Forces singi mathakta chatharami security forces singda attack kaya marumama chathaduna laki makoi gi aim asi basically greater Nagalim semba sini tokhaiba country ama Naga community na taba mafam sing punsinduna semba sini masigi manungda Arunachal Manipur Assam amadi Myanmar gi saruk khara yauri adubu 1997 da India government gi oina breakthrough ama muk fangki madudi NSCN-IM India government ga ceasefire agreement sign
ꯇꯧꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ India government amadi NSCN-IM gi marakta yamna sangna negotiation ꯇꯧꯅꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯅꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ 2015 ꯗ framework agreement ama sign ꯇꯧꯅꯈꯤ ꯃꯁꯤꯗ India government na Naga community gi unique history culture amadi position bu accept ꯇꯧꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ sentiment amadi aspiration bu promote ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈꯤ even article 371A ꯐꯥꯎꯕ ꯆꯠꯅꯍꯟꯗꯨꯅ ꯑꯍꯦꯟꯕ power ꯃꯈꯣꯏꯗ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯐꯥꯎ ꯌꯥꯎꯈꯤ ꯃꯁꯤꯅ India government gi side tagini aduga amaromda NSCN-IM gi maikaidagisu makoi arms down tawduna haidi khulai thadaduna santi oiba mongda thawok paikhatkani haina yanaki adubu tungda hariba framework agreement asi mong tana implement tawwa chalaiba ngamkide maramdi tongan ba issue kya am lakpa maramna masigi chahi amarongi matung 2016 da NSCN-IM gi major leader amoriba Isak laikide sida sunatana achawa issue khara maruwaina flag amadi constitution gi matangda yanaba porokpa ngamkide framework agreement gi matungina Naga singi oiba tonganba flag issue tawba haina yauki agreement asi 2015 da tawkibani matamduda Jammu and Kashmir da su masiga manaba agreement leirami adubu 2019 da Jammu and Kashmir dagi article 370 or special status or special power asi loktoki aduna Nagaland dadi karigi asigumba special power or status asi thamgani sini as per the government of India masi Jammu and Kashmir da yamna controversial amadi failure amani haina lawi aduna Nagaland da su piba pamamde masiga loinana tamsang namuk negotiation tawduna laki maiki ani gi marakta adubu masigi oiba thoina kanaba outcome phangba ngomkide IM gi maiki dagi separate flag amadi constitution pidebe ade haina demand tawduna leiki aduga amaromda government of India na madu pibudi yaroi adubu autonomy di piba ngamgani sini asumna maiki ani gi marakta leinaramba trust thajanabagi chang adusu asum hantarakpagi mami tarakli maramdi haukiba chai khara asida incident khara uba fangli ahanbada RN Ravi ma India government gi maikai dagi interlocutor ni haidi India government gi maikai dagi NSCN ga wari sanaduna santainana ba tharakpa agent haiba tare mahak atai Nagaland da leiriba insurgent group singasu wari sanaduna negotiate tawrami kulai thadoktuna santi oiba peaceful solution ama puroknabagi mahakna November 2017 da tongan ba Naga gi political group taret makoi NNPG gi banner makhada leiba group singni makoi ga agreement ama sign tawnaki hairaba group aduda NSCN-IM di yaholamde NSCN-IM Naga community gi oina sole representative ni haina khanjariba group ni aduna makoibu yaholamdana Naga gi wa matana baibasi makoibu insult tawani Naga civil society dagi makoibu khaidokna ba segregate tawna ba hotna ni haina maral siki aduna NSCN-IM na India government da thajabasu hanthabagi mami taraki aduga maromda NSCN-IM gi maikai dagi su achoba soiba malaki madudi makoi gi maikai dagi yamna sensitive oiba framework agreement gi copy ama August 2020 da release taraki miyamda masi tasengbadi aronba top secret oina leigadaba poni top official khara natana kanamata da khanghandana thamgadaba agreement amani hairi aduna masina maram oiraga India government da su trust thajaba hantharaki aduna matam sangna framework agreement implement tawwa ngamdaba Naga gi issue loisandana leibana IM gi leader gi maikai dagi mamang da su government of India da karak threat tawwa laikhrabani makoi amona khulai paikatuna insurgency movement horani Pakistan Bangladesh na chingba leibak singdagi mateng pangge habagi offer tatana lai haibana chingba kaya amasu phongdokhiba laikhre adubu madu matam amagini hauji amuk anoba development khara lakpa hore madudi NSCN-IM gi founder oiramba laikhidraba Isak gi machanupa Ikato Swu na IM ga mari kaknaduna Myanmar da base tawba Naga insurgent group singa punsinbagi announce tawkre Ikato gi statement matungina mahaki mapana laikhidraba matungda NSCN-IM gi directly leader sing asi kanadraba complete useless ngaktani maramdi makoina India government da framework agreement chanahanbada mai pahanba ngamdre haina maral siri aduna mahak hojik NSCN-IM dagi toktuna Myanmar da base tawba makoigi senior member singi group ta punsinbagi announcement tawkre security source ki matungina Mr. Ikato Swu NSCN-IM gi hierarchy da yam kahena chawa significant position di hold tawde paide adubu Mr. Ramsen mahak vice chairman amadi executive member amasuni NSCN-IM gi steering committee gi aduga Mr. Raman Naga army gi deputy commander ni makoiga punsinduna tonganba group or fraction ama semgalak paibasi NSCN-IM Mr. Muivah gi oina achoba impact saitheng ama oiraba yari mahak numit kharni gi mamangda maga loinana kedar kun mangarom
Myanmar gi makoi gi senior singi group asida join tawrokibani hairi loinana Myanmar dagi India gi mayokta insurgent activity sing makha tana sathagane su hairi Ikato na maral siri NSCN-IM chauna hiram kya da corruption tawi makoi gi higher rank officer sing sel yamna piraga leibu phawbu yai haina loinana leader kharadi alcohol syndicate chalaiduna lanai sel kayama Tanchilli haibana chingba kaya asigumba trap leader sing asina Nagagi national interest compromise tawre loinana officer kaya amadi India gi intelligence agency singi payroll ni sel piduna thambani faw hairi NSCN-IM gi general secretary TS Muivah Manipur gi Tangkhul Nagani aduna outfit asigi leadership haibadi achoba post ayamasu Tangkhul na dominate tawi hairi masing yamna yaw baiba tare Mana makatan hairi chahi kunipan hena ceasefire toroklabasu hauzik leiriba NSCN-IM gi leadership asinadi kaidonungda Nagagi issue asibu waroisin porakpa ngamloi haina Ikato Swu na NSCN-IM dagi tokhai takhibasi IM gi makoigi achauba setback ama oigadawri masina makoigi mapangan sonthan bagi machak masu oirakpa yai haina panari aduna in future da India gi manungda northeast region da insecurity hengalhan bada Ikato gi khut yauraba yai aduna India government su masigi damakta yamna thuna thabak paikhatpagi tangai phadaba laigani wafam khara si thamjaraga masigi episode asi matang asida loisinjage aina ngangkhibada soiba aranba yauragasu mayamna puksel chauna ngakpinaba noluksari matungda su interesting oraba topic ya ama pudun laksage puna mapu Tasi Khangsi maike digi kai khumna botchari